Manorama Yearbook 2024 dang Manipuri Puwari lana isilagli si numit tarini gi manung da sengdokadavani KSA. Pawasi nga sinong telefon kiba kang laypaki mayra pause dagi laukat savani. Di Malayam Manorama Co Private Limited na phone ba Manorama Book Year 2024 dang Dr. Khongkholal Haukip kauba GNU de Assistant Professor way ba miyoya sina iba. Looking is India's Northeast kauba saruk asidang kang laypak asigi puwari bula na lamjing bawafam kaya yaw ba na tanang hauzik thogli ba wathok asi mitay na thogan ba haubagi mawong da idu na mahiroy amadi miyambu misguide tawre hay na KSA gi President Sukham Biryananda na presta thadorok pa chero laman na hay re chero la sinahay sa hilising ani hen bagi puwari layjari ba iramdam asigi sago na duna laklaba yellow purup ama oiri ba mitay bo taraga humdoy amadi taraga mari suba sensory da China gi northwest thangba saruk tagi lakpani hay na ire purup si haurok pagi matang de academician sing na magi practitive thamnabadi kari sukai de adubu yamna kamunel oiba mindset amaga loinana irakpa amadi authenticate oida bawafam amabu civil service amadi SSC na chingba competitive exam thaba mahiroy kaya na sisinaba GK gi lairik asida hapsilakpa asi yamna laibak thivani asigumba authenticate oida bawafam amabu Malayam Manorama Co Private Limited na kari su khanthaba tawdana makhoi gi Manorama Yearbook 2024 da phonglakpa si KSA na akan ba mong da condemn tawwe asigumba authenticate way da bawafam yaw ba saruk asi numit tare ni gi manung da lairik asibu phongliba Di Malayam Manorama Co Private Limited na miyam da sengdok pagal oinan na authenticate way da ba miyam bu lana lamjing ba saruk adu lairik asidagi laukthok da bani haire